China sahi amagi mission da astronaut ama space station da thakre. Pakistan da otpi da lai da basingna hakchang kaya sing piduna ina khun basingi spare part oiri. Ocean gi ising na thumi cheli ba karigino. India da sel pai bagi chang khetnari basi British na palingi matam da oiram adu gi hen gadori. Kang sing na amam ba da mi chikli ba karigino haibi yauna. Tongan ba amazing phek khara Ipak TV News na adong mafamda buduna lakjari. Hairiba phexing asigi matangda sandokna pijari. Kumjal sing ani ga kuncha phawbagi manungda China na thalebakta mi thana na ba thorang tawriba asigi saruk am oina space ta mioi bena matam sang leibada kari karam ahong balakpagi haibudu kupna thijinabagi pandamda China gi awang nongchup thangba saruk ta leiba Ji Yukan Satellite Launch Center dagi Long March to FY23 carrier rocket amasin naduna Shenzhou 23 vessel launch tawkre. Vessel asida Hong Kong da police inspector oiramba pilot specialist Li Jiaying pilot Zhuang Yuanbi amadi commander Zhu Yangbu yauri. Commander amasung pilot animak People's Liberation Army gi astronaut division dagini. Li Jiaying Chinese space station da ihan hana saruk yabu Hong Kong gi citizen ni hairi. Astronaut ahum masiki manungda amadi China gi space station da sahi amrom lehogudabani. Adabu karamba astronaut lehogudabno haibitugi matangdati space station adi yawraba matungda lepkani hairi. Panbayabadi China na kumjal singani ga sumna kuntra phawbagi manungda thalebakta mi thabada natana kumja 2035 phawbagi manungda thalebakta permanent base ama sanana ba pandam thamli bani haina pawo sin makata. Langak sasan choiba maramna sel thungi pibam da yamna thina suklaba leibak am oiriba Pakistan da lairaba singi awaba amagi mathakta awaba nan silli aduga inakun ba okpa koba leitaba karamba singna hen yoshina na buhotna bagi aruba pibam oiri. Upay yamata leitaba maramna lairaba singna masagi haksang kaya singa du yoli aduga makhoi si makhoi otpiriba inakara khunba singi spare parts sing pina naba mongda leiri haina Pahaugi source amana hairi. Pakistan ta aina yadaba mong haksangi kayat iyon bagi thabak asi yamna kanna chatari haibasi ikui dana Federal Investigation Agency FIA na Islamabad ta laiba private hospital amada raid tawbada khangmangam kibani. Maduda miyoy mapan phabangam ki masigi tamthiyabu network asi kayam pak chawna tawbuna haibidugi matangdadi maming leiraba urologist asina phungtorabki. Authority singna marakta red tawduna mi pharabasu leibak asida maruoina kidney yonbagi thabak asidi leptana chattari mioi kaya di masagi ayaba yaudana kidney lothokpi basu yauri laik haidabasu moral yaudaba maramna huran bagi thabak tawba doctor singi makutta makhoi victim oiri Pakistan gi maruoi bas chefong amadi yawrakhiba tongan bari report khargi matung inadi Laibak asida aina yadaba mong hakchangi kayat yonbagi thabak asi yamna aruba singnabagi masak am oire hairi. Lairaba kayana tongan mong de victim oiba aduga hakchangi kayat phangliba singi karamba amadi maduta chenaba doctor singna tahaidaba papki thabak sing chattari. Phatkidraba miyosing asina hai lairaba miyosing ina kayra khunba singi oinadi spare parts sing ohelli haina report aduda palli hairi. Ocean gi ising da yawriba thummasi kangphaldagi nongna putakiba amadi ironungi laimaida leiba iput chikdai kap tholakpani kangphalda leiba roksingna samudagi ising da thumi chelhanbagi achoba maramam oi kangphalda chuba nong asi haipet chintak tawi haibadi acidic cheli maram masina masina roksing adu tumsin halli thong sidagi tholakpa ion sing adu iram khonglam amadi turel singna ocean tamna putaki Ion ayambadi ocean da leiba organism singna sizna thoi amadi ising dagi lokthokki adubu lemhoriba sing adudi matamgi matungina yawbagi changsu hengalaki ocean da thumi chenbagi atopa maram amana iro nungi laimai da leiba iput singdagi kaptholakba hydrothermal fluid sing asinani laimai sigi ahongbu makhulgi ahoba phaujinkiba ocean gi ising adubu malemgi oina manungdagi thatolakpa yamna saba rok mahi haibidi makmana sakat alle haiba maisa asina maram oiraga chemical reaction makhal kaya thoalli
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡꯗ ꯌꯥꯎꯔꯝꯕ ꯑꯣꯛꯁꯤꯖꯦꯟ, ꯃꯦꯒꯅꯦꯁꯤꯌꯝ ꯑꯃꯗꯤ ꯁꯜꯐꯦꯠ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤ꯫ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯔꯣꯛꯁꯤꯡꯗꯒꯤ ꯑꯥꯏꯔꯟ, ꯖꯤꯡ ꯑꯃꯗꯤ ꯀꯣꯄꯔꯅꯆꯤꯡꯕ ꯙꯥꯇꯨꯁꯤꯡ ꯈꯣꯝꯖꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯒꯠꯂꯕ ꯏꯁꯤꯡ ꯑꯁꯤ ꯃꯁꯤꯒ ꯂꯣꯏꯅꯔꯤꯕ ꯙꯥꯇꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯐꯨꯠꯁꯤꯡꯗ ꯀꯥꯞꯊꯣꯛꯂꯛꯏ꯫ ꯑꯣꯁꯤꯟꯒꯤ ꯏꯁꯤꯡꯗ ꯌꯥꯎꯕ ꯊꯨꯝ ꯃꯈꯜ ꯈꯔꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯀꯥꯞꯊꯣꯛꯂꯛꯄ ꯃꯤꯅꯔꯦꯜꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯊꯨꯝꯒꯤ ꯂꯩꯄꯨꯡꯁꯤꯡꯅꯁꯨ ꯑꯣꯁꯤꯟꯒꯤ ꯏꯁꯤꯡ ꯊꯨꯝꯍꯤ ꯆꯦꯜꯍꯟꯅꯕ ꯃꯔꯝ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯂꯩꯄꯨꯡꯁꯤꯡ ꯑꯁꯤ ꯂꯩꯁꯦꯝꯂꯛꯄ ꯃꯇꯝꯒꯤ ꯄꯔꯤꯡꯗ ꯄꯥꯛ ꯁꯟꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯛꯄ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯀꯤ ꯂꯩꯅꯨꯡ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯃꯈꯥꯗ ꯂꯩꯕ ꯊꯦꯡꯅꯩ꯫ ꯑꯋꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯒꯜꯐ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯁꯃꯨꯗ꯭ꯔꯗ ꯍꯥꯏꯔꯤꯕ ꯂꯩꯄꯨꯡꯁꯤꯡ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯣꯁꯤꯟꯒꯤ ꯏꯁꯤꯡꯗ ꯊꯨꯝ ꯌꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯇꯦꯝꯄꯦꯔꯦꯆꯔ, ꯏꯁꯤꯡꯅ ꯃꯅꯤꯜ ꯑꯣꯟꯕ ꯑꯗꯨꯒ ꯅꯣꯡꯖꯨꯒꯤ ꯐꯤꯚꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯃꯒ ꯑꯃꯒꯁꯨ ꯈꯦꯠꯅꯩ꯫ ꯃꯍꯧꯁꯥꯅ ꯏꯀ꯭ꯋꯦꯇꯔ ꯑꯃꯗꯤ ꯄꯣꯜꯁꯤꯡꯗ ꯊꯨꯝꯍꯤ ꯆꯦꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯗꯨꯒ ꯃꯔꯛꯀꯤ ꯃꯦꯒꯅꯤꯆ꯭ꯌꯨꯗꯁꯨ ꯋꯥꯡꯏ꯫ ꯇꯨꯡꯁꯤꯜꯂꯕ ꯊꯨꯝ ꯌꯥꯎꯕ ꯃꯔꯝꯗꯒꯤ ꯑꯣꯁꯤꯟꯒꯤ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡꯅ ꯑꯆꯝꯕ ꯏꯁꯤꯡꯗꯒꯤ ꯆꯥꯗ 3.5 ꯂꯨꯝꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯁꯦꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯈꯦꯠꯅꯔꯤꯕ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯒꯗꯧꯔꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯅ ꯁꯥꯁꯟ ꯇꯧꯕ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯁꯦꯜ ꯄꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯈꯦꯠꯅꯔꯤ꯫ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯀꯝ ꯑꯌꯥꯝꯕ ꯂꯩꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯁꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯃꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯁꯦꯟꯊꯣꯛ ꯃꯥꯟꯅꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯋꯥꯔꯜꯗ ꯏꯟꯏꯀ꯭ꯋꯦꯂꯤꯇꯤ ꯔꯤꯄꯣꯔꯠ 2026ꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯏꯀꯣꯅꯣꯃꯤꯁꯠ ꯊꯣꯃꯥꯁ ꯄꯤꯀꯦꯇꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯋꯥꯔꯜꯗ ꯏꯟꯏꯀ꯭ꯋꯦꯂꯤꯇꯤ ꯂꯦꯕꯅ ꯄꯨꯊꯣꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯇꯣꯞ ꯆꯥꯗ 10ꯅ ꯑꯄꯨꯟꯕ ꯏꯟꯀꯝꯒꯤ ꯆꯥꯗ 59 ꯄꯥꯏ ꯑꯗꯨꯒ ꯇꯣꯞ ꯆꯥꯗ ꯑꯃꯈꯛꯅ ꯑꯄꯨꯟꯕ ꯏꯟꯀꯝꯒꯤ ꯆꯥꯗ 12.3 ꯄꯥꯏ ꯍꯥꯏꯔꯤ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡꯅ ꯆꯥꯗ 50ꯅ ꯁꯨꯞꯅꯇꯒꯤ ꯏꯟꯀꯝ ꯆꯥꯗ 15ꯗꯃꯨꯛ ꯄꯥꯏꯔꯤ꯫ ꯁꯦꯟꯊꯣꯛ ꯂꯥꯛꯀꯗꯕ ꯂꯝꯕꯤꯒꯤ ꯑꯣꯏꯅꯗꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯇꯣꯞ ꯆꯥꯗ ꯑꯃꯈꯛꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯟꯒꯤ ꯄꯨꯀꯩ ꯆꯥꯗ 90 ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡꯅ ꯆꯥꯗ 50ꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 6ꯇꯃꯛ ꯄꯥꯏ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯕꯤꯂꯤꯌꯅꯤꯌꯔ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔ ꯈꯛꯅ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛ ꯐꯪꯗꯨꯅ ꯈꯝ ꯊꯦꯡꯅ ꯏꯅꯥꯛ ꯈꯨꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯇꯨ ꯁꯣꯟꯕꯁꯤꯡꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯄ ꯑꯁꯤꯅ ꯑꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯑꯄꯨꯟꯕ ꯂꯦꯕꯔꯒꯤ ꯏꯟꯀꯝꯗ ꯅꯨꯄꯤꯅ ꯐꯪꯂꯤꯕ ꯁꯔꯨꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯆꯥꯡꯆꯠ ꯑꯣꯏꯔꯤꯕ ꯆꯥꯗ 13 ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯥꯡꯅ ꯑꯃꯝꯕꯗ ꯃꯤ ꯆꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯁꯟꯗꯣꯛꯅ ꯊꯝꯖꯒꯦ꯫ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯔꯕ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯀꯥꯡꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯉꯪꯂꯕ ꯅꯠꯇ꯭ꯔꯒ ꯆꯤꯛꯂꯛꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯊꯦꯡꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯃꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯑꯃꯗꯤ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ? ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯀꯥꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯑꯇꯩ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯆꯤꯛꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯏꯗ ꯌꯥꯎꯕ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯑꯁꯤ ꯃꯔꯨꯝ ꯀꯣꯛꯄ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯃꯔꯝꯅ ꯀꯥꯡ ꯑꯃꯣꯝꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤ ꯆꯤꯛꯏ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛꯄꯗ ꯊꯥꯗꯣꯔꯛꯂꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯕꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯁꯤ ꯂꯤꯗꯨꯅ ꯀꯥꯡꯅ ꯃꯤ ꯆꯤꯛꯏ꯫ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯊꯦꯡꯅꯗꯕ ꯃꯐꯝꯗ ꯃꯤꯑꯣꯏꯕ ꯌꯥꯎꯅ ꯑꯇꯩ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯥꯡꯁꯤꯡꯅꯁꯨ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯥꯡꯅ ꯃꯤ ꯆꯤꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯊꯥꯗꯣꯛꯄꯗꯒꯤꯅꯤ꯫ ꯀꯥꯡꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯄꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯕꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯍꯤꯊꯥꯡꯐꯝ ꯑꯃꯗꯤ ꯉꯝꯈꯩꯒꯤ ꯂꯝꯗꯝꯁꯤꯡꯗ ꯃꯤ ꯂꯂꯣꯟꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯖꯍꯥꯖ ꯑꯃꯗꯤ ꯀ꯭ꯔꯨꯠꯁꯤꯡꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ꯫ ꯌꯨꯍꯥꯔ ꯍꯥꯕ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯆꯤꯡꯕ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯁꯨ ꯌꯨꯝ ꯀꯩ ꯅꯤꯡꯈꯥꯏꯗꯨꯅ
ꯃꯗꯨꯗ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕꯒꯤ ꯊꯕꯛꯇꯁꯨ ꯀꯥꯡꯁꯤꯡꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯃꯇꯥꯡꯗ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯃꯤꯇꯔ 3ꯃꯨꯛ ꯆꯥꯎꯕ ꯀꯥꯡꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯦꯟꯗ ꯌꯥꯎꯕ ꯒ꯭ꯂꯣꯃꯦꯔꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯅꯝ ꯈꯪꯍꯟꯕ ꯀꯌꯥꯠ ꯑꯃꯅꯁꯨ ꯃꯈꯣꯏꯕꯨ ꯃꯤꯑꯣꯏꯕꯒꯤ ꯗꯤꯀꯥꯅꯦꯜ ꯑꯃꯗꯤ ꯑꯟꯗꯤꯀꯥꯅꯦꯜ ꯍꯥꯏꯕ ꯃꯤ ꯃꯅꯝꯗ ꯌꯥꯎꯕ ꯀꯦꯃꯤꯀꯦꯜ ꯑꯅꯤ ꯑꯁꯤ ꯈꯪꯕ ꯉꯝꯍꯜꯂꯤ ꯍꯥꯏꯅ ꯄ꯭ꯔꯤꯟꯁꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅ꯭ꯌꯨꯔꯣꯁꯥꯏꯟꯁ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯣꯏꯔꯤꯕ ꯂꯤꯂꯤ ꯃꯦꯛꯕꯥꯏ PhD ꯐꯣꯡꯗꯣꯛꯈꯤ꯫ ꯑꯈꯟꯅꯕ ꯆꯦꯐꯣꯡ ꯑꯃꯗ ꯃꯍꯥꯛꯅ ꯏꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯗꯤ ꯑꯁꯤꯅ ꯀꯥꯡꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯑꯇꯩ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯆꯤꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯗꯦꯡꯒꯤ, ꯖꯤꯀꯥ, ꯃꯂꯥꯔꯤꯌꯥ ꯑꯃꯗꯤ ꯌꯦꯂꯣ ꯐꯦꯚꯔꯅꯆꯤꯡꯕ ꯂꯥꯏꯅꯥꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ꯫ ꯀꯥꯡꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯑꯣꯜꯐꯦꯛꯇꯔꯤ ꯔꯤꯁꯤꯞꯇꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯅꯝ ꯈꯪꯍꯟꯕ ꯀꯌꯥꯠ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯂꯗ ꯇꯥꯏꯞ ꯑꯃꯗꯤ ꯎꯟꯁꯥꯗ ꯂꯩꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜꯁꯤꯡ ꯑꯗꯨ ꯈꯪꯕ ꯉꯝꯃꯤ꯫ ꯀꯥꯡꯅ ꯃꯤ ꯆꯤꯛꯂꯤꯕꯁꯤ ꯃꯁꯥꯒꯤ ꯍꯩꯅꯕꯤꯅꯤ, ꯑꯗꯨꯕꯨ ꯌꯨ ꯊꯛꯄ ꯃꯤꯑꯣꯏꯗꯅ ꯍꯦꯟꯅ ꯆꯤꯛꯏ꯫ ꯃꯥꯂꯦꯝ ꯑꯁꯤꯅ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯍꯛꯁꯦꯜꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯋꯥꯠꯄ ꯃꯔꯝꯗꯒꯤ ꯀꯥꯡꯅ ꯃꯤ ꯆꯤꯛꯄ ꯑꯃꯗꯤ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯥꯏꯅꯥꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯗꯦꯡꯒꯤꯒꯨꯝꯕ ꯑꯁꯥꯕ ꯃꯇꯝꯒꯤ ꯀꯥꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥꯅ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯈꯥꯏꯗꯅ ꯅꯥꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯥꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ꯫ ꯀꯥꯡꯅ ꯑꯇꯨꯡꯕ ꯏꯁꯤꯡꯗ ꯃꯔꯨꯝ ꯀꯣꯛꯏ, ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡ ꯊꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯟꯕ ꯑꯃꯗꯤ ꯏꯔꯝ ꯅꯂꯥ ꯁꯦꯡꯗꯣꯛꯇꯨꯅ ꯏꯆꯦꯜ ꯅꯩꯍꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯉꯛꯄꯁꯨ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯅꯦꯁꯅꯦꯜ ꯑꯦꯔꯣꯅꯣꯇꯤꯛꯁ ꯑꯦꯟꯗ ꯁ꯭ꯄꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯥꯁꯥꯅ ꯊꯥ ꯂꯩꯕꯥꯛꯇ ꯄꯔꯃꯦꯅꯦꯟꯠ ꯕꯦꯖ ꯑꯃ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯊꯥ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯆꯠ 3 ꯆꯠꯇꯨꯅ ꯄꯔꯃꯦꯅꯦꯟꯠ ꯕꯦꯖ ꯁꯦꯝꯒꯠꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯀꯗꯧꯔꯤ꯫ ꯊꯥ ꯂꯩꯕꯥꯛꯇ ꯃꯤꯑꯣꯏꯕ ꯈꯨꯟꯗꯥꯍꯟꯕ ꯌꯥꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯥꯁꯥꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯅꯥꯁꯥꯒꯤ ꯖꯥꯔꯦꯗ ꯑꯥꯏꯁꯀꯝꯅ ꯍꯥꯏ $10 ꯕꯤꯂꯤꯌꯟ ꯆꯪꯅ ꯊꯥ ꯂꯩꯕꯥꯛꯇ ꯄꯔꯃꯦꯅꯦꯟꯠ ꯕꯦꯖ ꯑꯃ ꯁꯦꯝꯒꯠꯄ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯈꯨꯟꯗꯥꯕ ꯌꯥꯔꯒꯅꯤ꯫ ꯇꯥꯡꯀꯛ 3 ꯊꯣꯛꯅꯕ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯀꯨꯝꯖꯥ 2016-17ꯗꯒꯤ ꯀꯨꯝꯖꯥ 2017 ꯐꯥꯎꯕꯗ ꯅꯥꯁꯥꯅ ꯊꯥ ꯂꯩꯕꯥꯛꯇ ꯁꯔꯚꯦꯁ ꯁꯤꯁꯇꯦꯝ, ꯂꯨꯅꯥꯔ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥꯕꯗ ꯆꯪꯒꯗꯕ ꯃꯁꯛ ꯃꯊꯨꯝꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯆꯥꯡꯌꯦꯡ ꯀꯟꯅ ꯇꯧꯒꯗꯧꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟꯒꯤ ꯕ꯭ꯂꯨ ꯃꯨꯟ ꯃꯥꯔꯛ 1 ꯑꯦꯟꯗ꯭ꯌꯨꯔꯦꯟꯁ ꯂꯦꯟꯗꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯟ ꯕꯦꯖ 1 ꯃꯤꯁꯟ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡꯁꯨ ꯇꯧꯔꯤ꯫ ꯃꯤꯁꯟ ꯑꯁꯤꯗ ꯁ꯭ꯇꯤꯌꯣ ꯀꯦꯃꯦꯔꯥꯅꯆꯤꯡꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥ ꯂꯩꯕꯥꯛꯇ ꯄꯨꯈꯠꯂꯒ ꯃꯤꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯕꯗ ꯆꯪꯒꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯟꯒꯗꯧꯔꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠ 4ꯅ ꯑꯥꯔꯇꯦꯃꯤꯁ 2 ꯆꯪꯂꯒ ꯊꯥ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯀꯨꯝꯖꯥ 1962ꯗ ꯊꯥꯒꯠꯈꯤꯕ ꯑꯦꯄꯣꯂꯣ 17 ꯃꯤꯁꯟꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯑꯣꯏꯕꯅ ꯑꯥꯔꯊꯀꯤ ꯑꯣꯔꯕꯤꯠ ꯂꯥꯟꯊꯣꯛꯂꯒ ꯊꯥ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2018ꯗꯒꯤ 2032 ꯐꯥꯎꯕꯗ ꯅꯥꯁꯥꯅ ꯄꯔꯃꯦꯅꯦꯟꯠ ꯂꯨꯅꯥꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏꯕꯅ ꯂꯩꯒꯗꯕ ꯃꯐꯝ, ꯄꯥꯋꯔ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯑꯇꯩ ꯃꯆꯥꯛ ꯃꯊꯨꯝꯁꯨ ꯁꯦꯝꯒꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯥ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯃꯗ ꯑꯦꯁꯇ꯭ꯔꯣꯂꯦꯕꯀꯤ ꯐ꯭ꯂꯤꯛ ꯔꯣꯚꯔ ꯌꯥꯎꯅ ꯄꯥꯎꯟ 1,100ꯒꯤ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2032ꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯥꯏꯈꯠꯂꯛꯀꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯥ ꯂꯩꯕꯥꯛꯇ ꯃꯤꯑꯣꯏꯕꯒꯤ ꯂꯩꯐꯝ ꯁꯦꯝꯒꯠꯂꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯄꯥꯂꯤ ꯅꯥꯏꯅ ꯊꯥ ꯂꯩꯕꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯃꯟ ꯕꯦꯖ 3 ꯃꯤꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯊꯦꯡꯅꯔꯤꯕ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯗꯁꯤꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯟꯒꯗꯧꯔꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯨꯔꯣꯄꯤꯌꯟ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗꯤ ꯀꯣꯔꯤꯌꯟ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯊꯥ ꯂꯩꯕꯥꯛ ꯇꯝꯅ ꯄꯨꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯅ ꯊꯥ ꯂꯩꯕꯥꯛꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯌꯥꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ
ꯅꯥꯁꯥꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫